Ministry of Home Affairs ta sugi matangda wahang taraga nithoi hanglubada Ministry asigi North East Division da pakumpi na bakhangankre ahanba Manipur da deploy tawba Assam Rifle singa kumjali singani mangada Manipur gi Kukizo militant singi umbrella body sing oriba KNO amasung UPF ka suspension of operation su tawnaraklaba matung union amasung Manipur lengak yausinduna kumjali singani nipandagi su agreement khudyek pinaraklaba su February 18 lisingani mari da khudyek pinabada yawba Manipur lengakna agreement asidagi handoklagani haiduna warep lawkraba su union lengakna mamang sahi lisingani kunmanga gi September thadagi hauraduna Manipur lengaki mari leinaba official sing yawhanduna amuka hana chahi amagi oina Sangduk halakliba agreement asigi matangda Ministry of Home Affairs ta tongan ba wahang taragani thoi hangbaga loinana mari leinaba document sing PBU hairubada Home Ministry na wahang sing asigi paukum Ministry asigi North East Division na khumgadabani haibagi Office Memorandum ama thorakre wahang taragani thoi asi Right to Information RTI Act lisingani mangagi Section 6 Clause 1 na piba ayabagi matung ina New Delhi ki North Block ta lairiba Ministry of Home Affairs ke Central Public Information Officer CPIO North East Division na hangkhibani mamang thagi kuntra March kuntra lisingani kuntarukta suga mari leinana hangkhiba wahang sing adudi su agreement ki makhada leiba kuki khulai paiba organization sing masing kayano agreement asina konseliba organization pumna maki maming sing amasung akupa sing piu sugi makhada leiba apunba kadar masing kayano haibadu organization singi oina piu sugi makhada organization sing asina deposit natraga surrender tawrakhiba nongmai singi makhal amasung masing na kayano designated camp sing kadai da leibage camp sing asida leiba kadar singi masing na kayano suda leiba kadar amamam thagi oina piba stipend honorarium na kayano amasung senpham adugi manungda central amasung state share na kayano su agreement tawrakpadagi apunba senpham kya sangkhrabage haiba yauna su agreement ki original certified copy ground rule amasung extension natraga renewal natraga MMA na chingba tawkhibra tawkhragana madugi certified copy piu sugi agreement rule ngakna satnabagi damak lengaki maikhaidagi puthokhiba monitoring amasung verification gi mechanism karino su agreement ki manungdagi ground rule thugaiba yawbra yawragana madugi akupasing amasung lengaki maikhaidagi lokhatpa thabak sing piu sugi kadar singi biometric natraga identity verification lawbra lawragana madugi akupasing piu haiba yawna sugi camp singda financial natraga administration gi audit tawkhiba leibra leiragana madugi copy sing piu haibasini RTI gi khuthangda hangkhiba amasung tanba wahang amadi document sing asigi matangda RTI Act ki section 9 ki makhada piba yadaba yawrabasu yariba makhai non sensitive oiba saruk sing di khangbiu haiba wafam su phongdokhi haidi RTI gi application asi New Delhi da leiba Ministry of Home Affairs ta mamang thagi kuntra da file tawkhraba matung tha asigi ahumda ministry asidagi office memorandum ama thorakre memorandum asigi copy amasu RTI applicant asida yohalakle haidi ministry na thokliba office memorandum aduna Ponglokpasingi manungda March kuntra lisingani kungatarukta UPF amasung KNO na konsenba militant group singa tawnaba sugi matangda hanglakpa wahang sing asi ministry asina receipt number 61043 gi makhada tha sigi tareta fangle application asi ministry asigi North Eastern Division ga mari leinabanina application asimak division asida information pinabagi damak forward tawre haiba wafam khangalakibani haidi Office Memorandum asida makatana phonglaklibana wahang sing asigi paukhum atopa CPIO Public Authority na pigadaba oirabasu mari leinaba authority aduda hakthengna na transfer tawbaga loinana wahang sing hanglakliba applicant asida su khangangadabani haina phongdorakhi hairi Office Memorandum asi Ministry asigi Under Secretariat Biswajit Kumar Gupta na thokhibani aduga RTI application asina Uripok Ningthaujam Lekaidagi Ningthaujam Rajesh kauba applicant amana file tawkhibani panba yabadi haukiba tang kunga mangada kokomina miyamga loinana Chief Minister Y Khemsanda hangkhiba wahang taret ki manungda taruk suba wahangda Manipur government ka su abrogate taholaroidra haiba wahang su yawkhibani Lana sigi manungda Kuki National Organization KNO amasung United People's Front UPF na lusingba Kuki zogi militant singna ground rule thugaiduna Lana sida yawksile haibadagi Manipur gi miyam maru oina tampaki miyoi singna su agreement abrogate tawgadabani haibagi akanba demand matam kharagi mamangdagi tanduna lakhibani
Churachandpur tamna purakpa Talab Bora kuntra mai Thakhre Moirang PS ki OC amasung commando ani nungna panduna sokle tha asigi taruk amasung 8 kilona ba ahingda tronglauwi awang laikai da bom kapsilaktuna imungda tumliba pikliba angang ani bom machena panbadagi laikhidaba amasung angang ani gi mamabuna soankhiba loinana thogdo asigi mayokta haurakhiba singda CRPF na nongmai kapadagi misam ahum laikhidaba thogdoktagi Imphal-lomdagi Churachandpur tamna pusilakpa potchai sing thingbagi khongjang changsilakhiba singna Churachandpur tamna purakpa Talab Bora kuntra mai Thakhre thogdogasi ngarang numidang wairam pung 5:30 rom tarakpa Moirang lamkhai da thokibani Churachandpur romda potchai pusilakpa sing thingbagi khongjang changsilakliba miyamna Churachandpur tamna truck amada harbora sing pik thana haplaga pusilakpa truck amasu khamduna thatki thogdogasi ngarang numidang wairam pung 5:30 rom tarakpada Moirang lamkhai da thokibani Churachandpur romda potchai pusilakpa sing thingbagi khongjang changsilakliba miyamna Churachandpur tamna saka 13 panba truck amada harbora sing pik thana haplaga pusilakpa truck amasu khamduna thatki truck adu miyamna thatuna thambagi pau tabadagi Moirang PS ki OC na lusingba team ama laktuna truck adu rescue tawraga police station gi campus ta pusinki chairak tu da truck adu gi driver thogdok thokfam dagi nan thoktuna selubadagi khongjang loisingna amuk tanaduna fabagi thogdok su thokhi khongjang loisinga police ka gi marakta chauna muknarakpadagi khongjang loisingi maikai ni haiba nungna panbada Moirang PS ki OC inspector Tiken gi yet thangba mitpanda nungna panduna sokpaga loinana commando personnel amasu sokhi thogdogasiga iroinana Churachandpur tamna pusilakpani haiba Talab Bora kuntra buna Moirang lamkhai gi traffic island mayada mai thadokhi Singzamaidagi Ccpur fawbagi marakta pothole 350 rom leire National Highway 102 hairambadagi Asian Highway 1 gi mathakta onkalaklaba Imphal-dagi More fawbagi highway paringi marakta Singzamai Kaithiel-dagi Ccpur gi MU gi main gate fawbagi manungda pothole 350 rom leire pothole sing asi lengaki Public Works Department na menshinduna semjinbidabadagi lambi matek asida chathok chasin tawriba gari masa amadi achouba singna pothole sing asi thairaga chatnaba hotnabada amadi thaihawdabadagi thawdarubada tusin khochinduna khudongchadaba kaya mayoknare lambi asida numit khudingi chataba yadabadagi chathok chasin tawriba ahal amana pauche asida hai Ccpur-dagi Singzamai Kaithel phawbagi manungda highway asigi median gi nakal animakta pothole 350 rom leibadagi numit khudingi gari thawduna chathok chasin tawriba miyoi singna khudongchadaba kaya mayoknare highway asigi lambi matek asi phatana leiringagi charakta amuk PHED gi makhada sewerage project ki damak leinungda phumba pipe sing samjinanabagi achauba kom tawkiba sing mention bidabana median gi lambi wangmada lane ahum leirabasu lambi pixilakpadagi mathakta lambi mayaida pothole sing ningthina mention bidana matam sangna thambibasina lambi sida numit khudingi passenger service tawribasingi gari asok apan kaya yawnare Mari Lainaba Department ki miyoi singna hana pothole khara mensilamba adusu handaki nong khara surakpasida ising amuk thumjilubada hanadagi hena sathina pibam soksil hale hairi lambi gi nakalda pothole khwaidagi hena lairibasi lambi paring asida Singzamai waikhom lekaidagi kawa asem lekai phawbani hairi mafam sida asat awok singna saka ani amadi ahum panba gari sing thawbada khudongchadaba kaya mayoknare thogdoksigi matangda Manipur lengaki Works Department ki makok thongba official singna athubada mention biduna hauzik oiriba lambi gi fibam semjin binaba amadi tangai fadaba pothole sing mention binaba asat awok singna media gi khuthang da phongdorakli amarom da lambi paring asida drainage matik chana semjin dabana maram oiduna pung kharadang nong leptana chubada ichumna lambi gi saruk ayambada ising thumjili masina maram oiduna pothole na chengba mention duna thamjilabasu kuina chate khudong chadaba singsi state si fawduna chatiba Trans Asian Highway gi saruk amasu oiribanina Mari Lainaba Authority na ahakpa mityeng changhaningi asad awok sing amadi lambi gi nak yeta tariba miyamna khudong thiba kaya nangbadagi pendaba phongdoktuna khongjang changsilakpa ngaiduna leibagi thawong peningai oide hainasu asad awok singna phongdorakli pikliba angang amasung misam hatpagi thodok singna khwang koirabasu Manipur Human Rights Commission di sor holamdre February 9 tagi Manipur Human Rights Commission MHRCD utup tabadawna taduna leiramle chahi kyagi mamangdagi Manipur da lebak asigi constitution na piba
प्रोटेक्शन ऑफ ह्यूमन राइट्स के प्रोविजन सिंह खोंगाउनबा थौदोक वाथोक कया थोक्तुना लेबाकी मथक्ता मे 2026 मथोंग खंगदबा कुकी जोन कोनसनबा फुरुप खरना मणिपुरदगी लेजिस्लेचर की पावर यावबा सेपरेट एडमिनिस्ट्रेशन लौगनी हाइदुना अकनबा लान हौरकपदगी ह्यूमन राइट्स वायोलेशन की थौदोक कया मनम थोक्सिलकपगी मखा तारकपदा ट्रोंगलाउबी पी गेलमोन अमसुंग TM कसोमना सिंगबदा पिकलिबा अंगांग यावना मिसम सिंह हाटपगी थौदोक सिंह थोरकलबसु मणिपुर ह्यूमन राइट्स कमीशन दि सोर होंदना लेरमले फेब्रुवारी 19 दा 12 सुबा मणिपुर लेजिस्लेटिव असेंबली बु सस्पेंडेड एनिमेशन दा थमलगा नुमित अदुदगी था तरुक की ओइना प्रेसिडेंट रूल की लेंगाक थेंखांग अनिरक्ता लेहलिंगैगी चेरक्ता लान असिगी तमथिरबा थौदोकसिंग लकक तौरुरबा मतुंग लेंगाक मखल असिगी मतम चही अमा फागदबा नुमित खरनी दा ngaisilaklaba फेब्रुवारी 2023 ता प्रेसिडेंट रूल लौथोकलगा नुमित अदुगी नुंगथिलदा अनौबा लेंगाक अमा वासक लौदुना लिंगलकपदगी अमुक हना लान असिगी फिबम उसीदा अमुक हंजिलकपदौना थोअनिंगदबा मिसम हाटपगी थौदोकसिंग तोइना थोक्सिलकपदगी मियामना थौदोकसिंग असिगी मतंगदा मणिपुर ह्यूमन राइट्स कमीशन MHRC दा कनागुंबी सिंगना पिटिशनर ओइदुना थवोइना वाकलुद्रबसु महौसागुमना तमथिरबा थौदोकसिंग थोरकपदा कमीशन गे माइकेदगी सो मोतोदा लौखतफम थोकपा केसिंग लौखतलगा वायल चथबा वायल गी मतुंग इना मरी लेनबा ऑथोरिटी दा डायरेक्शन पीबना चिंबगी थबकसिंग चथरक्त्रिबा करिगिनो हाइना हंगनरकपदगी पाउचे असिना कमीशन असि हौजिक करी करंबा फिबमदा लैरिबगी हाइदुना खोंगुल लिरुबदा पुमसी सीरगा उतुप ताबदौना तारगा लेरंबा थेंगनरे मियामगी माइकेदगी कमीशन असिना हंदक थोकलिबा थौदोकसिंग असिगी मतंगदा सो मोतोदा मथौ ताबा केसिंग लौखत्रिबा करिगिनो हाइबा वाहंग सिंग हंगनरकपदा नतना मियोय खरना कमीशन असिदा सतुना वाकटनबा होटनरुबदा मसिगी थबक थौरम सिंग चप लेपतुना लेरंबा थेंगनरकपनी हाइरि मियामना थेंगनरकपा वाहंग अमसुंग थेंगनरकपा फिबम असिगी खोंगुल लिरुबदा ओइरमलिबा फिबमदी मणिपुरगी मियामना कॉन्स्टिट्यूशन पीबा हकसिंग फंगजनबा अमसुंग मखोगी पुंसी ngaक सेनबिनबगी थबक मथौ तारे हाइबदगी कुमजा 1959 गी जून 18 मणिपुर ह्यूमन राइट्स कमीशन लिंखतखिबनी अहानबा हौदोरकपदा कमीशन असिगी तंगाई फदबा चेयरपर्सन अमसुंग मेंबरसिंग हापतुना तौफम थोकपा मथौसिंग तौहलमखि स्टेट लेंगाकी माइकेदगी मौ अनौबिदौना थबक फहलमलबसु मतम कुइना सांगना कमीशन असिगी लेफम थोकपा चेयरपर्सन अमसुंग मेंबरसिंग लेइतबदगी मसिगी थबक थौरमसिंग चप लेपलुरबा मतुंग सीनियर काउंसिल खाइदे मनिबु अहानबा मेंबर ओइना हापलगा एक्टिंग चेयरपर्सन ओइना थबक तौहलखि महाकी मतुंगदना जस्टिस उपलेंदु विकास साहा यूबी साहाबु चेयरपर्सन ओइना हापतुना कमीशन असिबु मखाताना हिंगहलखि ख्वाइदगी लाइबक थीबदी यूबी साहाना कमीशन गी चेयरपर्सन ओइरंबदगी मतम सुरदुना आगस्ट 2023 दा फमंगसिदगी पोथाख्रबत मतुंगदा नुमित 364 आगस्ट 2025 फावबा अमुक हना कमीशन असी मपु पांदबगुमना थमलमखि फिबम असिदगी कमीशन गी हांगदुना लेरक्लिबा चेयरपर्सन गी फम मेंशन बिनबा हाई कोर्ट फावबा वाकटलकपा यावखि कोर्ट की डायरेक्शन दगी लेंगाकना अगस्त 2025 दा नोटिफिकेशन अमा थोक्तुना फेब्रुवारी 2026 दा मेंबर ओइना अपॉइंटमेंट पीखिबा के खोगेंद्रबु चेयरपर्सन की थबक पांगथोकपगी अयाबा पिरखि कमीशन असिन नौहोंगना हिंगलकलबनिना मणिपुर ह्यूमन राइट्स प्रोटेक्शन एक्ट की प्रोविजन सिंगना मियामगिदमक पीरिबा खुदोंग चाबसिंग फंगहलगनी हाइबगी थाजबा लेनखि लाइबक थीबदी फेब्रुवारी 2026 दा मेंबर ओइना अपॉइंटमेंट पीरबा मतुंगदा चेयरपर्सन की थबक पांगथोकपा फावबा यानखिबा मेंबर के खोगेंद्रगिसु मतम लोइसिनखिबदगी चलिबा चही सिगी फेब्रुवारी 9 2023 तगी हौरदुना मणिपुर ह्यूमन राइट्स कमीशन असी सोर होंदना लेरंबा थेंगनरखिबनी मरम असिना माइके क्यादगी मियामना हौजिक पिकलिबा अंगांग अनि यावना मिसम सिंग मथंग बोम ताहंदुना हाटपगी थौदोक सिंगना ख्वांग कोइरकपगा इरोइनना थौदोक सिंग असिबु यानिंगदबा फोंगदोक्तुना हौरकपा मियामदसु सेक्यूरिटी की माइकेदगी उकाई तकथरकपदा अशोक अपना सिंगबा कया यावरकपना मियामगी वाकटफम लैट्रे हाइरदुना कमीशन असी लेंगाकना नौहोंगना सोर हापसिनदुना होलहनबा मथौ तारे हाइनसु फोंगदोरकली पनबा याबदी कमीशन असी लंफेलपाट कोर्ट कॉम्प्लेक्स ता लेरंबदगी हौजिकना इम्फाल ईस्ट की पैलेस कंपाउंड की प्लॉट नंबर 10 गोविंदजी रोड ता लैबा जोयदीप प्लाजा दा हांगदोक्तुना लेरकलीबनी